Writers Platform WRITPLAT Manipurgi ANISUBA MAPOK KUMON Thouram KUMJA lisingani kunmangagi February kunmathoida Malemgi Mamalon Numit THOURAMGA LOINANA Manipur Press Club ki Loktak Hall da Pangthoklagani HAINA the Writers Platform Manipurna KHANGHALAKLI WRITPLAT ki Publicity Secretary is Santi Kumarna Thadurakpa Cherol amana hai lamdam asige yelhau aiba singna mamang chahi kulhum lisingani kulhumdoidagi lisingani kunmangagi January Tara Faubagi Manungda Fongba Lyric Sing Copy Ahumahum Literary Awards Singidamak Tazalakpa Yagani Thouram Asiga Mari Lenana Kaisam Kisorjit na Iba English Poetry Anthology Lyric If I Were I Amasong Research Journal Loina Silonsu Fongani Hairi Literary Award Asigi Damak Mari Lenaba Lyric Tazalakpa Matamda Aiba Shingna Masa Masagi Biodata Amadi Mari Lenaba Che Chang Sing KUMJA Lisingani Kunmangagi January Tara Faubagi Manungda Imphal Eastki Langdumda Leiba Writers Platform Manipurda Thazalakadabani Hainasu Cherol Asina Makhatana KHANGHALAKLI